Manipur State Archives leiriba mamal yamlaba potlam asi esha-esha gini khanduna mangkhidanaba amatta oina hotnaminnasi haina Wangkhei Assembly Constituency MLA Thangjam Arunkumar na phongdokkhre Lainga Art and Culture Department ke Manipur State Archives na senduna kaisampata leiba Manipur State Archives Complex ta pangthokpa nifunithoi suba Archives Week Celebration cum Record Exhibition gi thauramda wafamasi phongdokladuna MLA TH Arunkumar na makhatana hai Manipur oiba maru oiba potlam kaya mamangda mangkhiba leikre haujek Manipur State Archives ta leiriba potlam sing ase mamal yamba posak ngaktane hariba posak sing ase khudakta thiba phanggadaba amatta nate posak sing ase haurakliba mahairoi singda yamna kanaga pigadaba ngaktane maramaduna tungi mirol gidamak khalaga posak sing ase yamna checksina thamba tangai fadi hainaso makam phongdokhi ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯗꯣꯀꯨꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯃꯗꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯜꯕꯨ ꯃꯥꯡꯍꯟꯖꯕꯅꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯃꯗꯨꯒꯨꯝꯕꯗ ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯝꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯥꯔꯀꯥꯏꯚꯅ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯉꯁꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯗꯨꯒ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯐꯪꯉꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯂꯧꯕ ꯌꯥꯕ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯂꯧꯕ ꯌꯥꯕ ꯑꯗꯨꯃꯛꯁꯨ ꯐꯖꯅ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯇꯝꯒꯤ ꯂꯥꯛꯄ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯏꯟꯀꯔꯦꯖ ꯇꯧꯃꯤꯟꯅꯁꯤ